Online Manipur YouTube channel asubeng birba mampum nang po mukha na taram nok seri han Yamna Maru Oiba pawam abda thamjage Minister Letpao Haokipna chair loduna aijolde jo United ki mifam pangtok tuna thopu basing khanakre mifam asada Minister Semkhibagi Yamna Maru Manipur ki MLA manga sorgya ki me ahom dagi Manipur ki apun bangang khoi saktam thugairaga tongan ba administration pi ke dabani haiduna state asigi kuki jo mi mar mi jo purup singa demand tawraduna makhoi gi kulai paiba militant singna yel ho purup mitai don sinduna kan balancha tharingi gi cherekta tha asigi tarukta mizoram gi konung aijolden jo mi council gi chairman ke ngaitena sarugya duna pangthokhiba mifam jo United ko bapun balup ama semnabagi warib lawkhiba matung ina ngasi aijol gi Tinkolong the Labor Central Young Mizo Association YSA ki hold the pangtok ki mifam amada Manipur ki Tribal Affairs Amsung Hills ki Minister Letpao Haokipna chair lawkhiba loyana nauna semlaba jo United asigi thapugudam sing khanakre Manipur ki Textiles Commerce and Industries amadi Corporation ki Minister Semkhibagi Yamna MLA manga sarugya ki mifam asto sarugya ki tongan ba organization sing dagi Muching Thasi ki Tarukta Semkhibagi jo United asigi damakta amatu oina thabuk tominagani haibagi wafam phongdoki loina ngasi Minister Letpao Haokipna chair loduna pangthoki jo United ki mifam namasigi thaupuba sing oina yetna dana khallaba singi Albert L Bentley MPC buna convener oina khankibaga loina na ko convener singdana jomi council gi John Kengaite Cookie House Manipur gi ajang khongsai mar MP gi Lal Billion bu Secretary Recording Thanglan Kibgena Secretary Finance amasung Pagin Haokipna Secretary Information and Publicity oiragani hairi miyusing asibu jo United ki makok thongba lusing basing oina khankibagi mathakta tongan ba kuki jo mi mar mijo community singi lupsing bu mahuchin ba miyusing so community gi member sing oina khanki hairi aijolda naunu Semkhibagi jo United haibu organization asina Manipur gi jo ethnic ki ichil inaw sing bu amatu oina punchin minnabagi thabuk sing tawgani hairi panbe abadi ngasi jo United ki thaupuba sing khanbagi mifam asta Manipur gi lakiba jo ethnic group sing lusing ba nifugani panch sarugya ki hairi